Tronglaobi da angang ani hatkiba asi lengak semba pamdaba irang leiraga nungaiba sel talhaunabagi khudong chaba fangba mioi kharana chathaba oigani furup masel gi marakta nungsinaba amadi thajanaba puraknaba lengak asina hotnaringai chairakta Tronglaobi da angang ani hatkibagi thodokta chenaba sing chenfam leiroi haina Chief Minister Yumnam Khemchana phongdokhre Wafamasi Langthabal Assembly Constituency ki Karam Haureibi Amadi Lilong Chajing da Nauna Saba Water Supply Scheme Ahum Naran Konjin Mayai Laikai Amadi Kawa Naurem Laikai da Saba Community Hall ani Chief Minister na miyam da khusin nabagi thauramda phongdokibani District Administration Imphal West Amadi Public Health Engineering Department na punna khusam naduna Kawa Naurem Laikai da pangthokiba mapungoiwa thauramda Chief Minister na makataraduna Pamdaba thodok thokpagi miyamna nungaitaba phongdokpada mioi kharana violence onthoknaba hotnaba asi laibak thibani Maira paibi singna awaba amadi nungaitaba phongdokpa oina mairagi khongchat chatpada tungdagi mioi kharana security force tamna nung thajinduna amadi nauri kapsinduna irang thoknaba silliba asi tawbiganu hairakli Mahakna makha taraduna violence yaudana chathaba protest singda ahenba force sizinadana lengaki maikaidagi mari leinaba singda khanghanduna lakli adumoinamak security force tamna nung thajinduna amadi nauri kapsinduna asok apan yaholakpa kaya asina miyam laksinaba tear gas cell na chingba sing sizinaba oiramgani haiki Langthabal Assembly Constituency ke lambi thonggi matangda mitei lamkhaidagi hyangthang tariba lilong hyangthang lambi yauna Langthabal Assembly Constituency ke lambi thong khudingmak nongchinggi fivam yenglaga semgatlagani haina miyamda Chief Minister na thajaba pikhi Community kuntra taruk na punna khundariba Manipur se ingna signa kugi poraksi haiba taragadi Manipur da khundamina diba aikoi masegi marakta phaminaraga wari saraga kugi amagi awat apa ke adun ne khanaraga anda kugi thajanadaba leibadu mekatsi haine khanaraga anda tongan basingi jaga da koi punna satpa hogi to khwaidagi nuwaijadaba pointi jiri dagi halakpa numit hek nongan da gore male Tronglaobi da bom pokaidana pikhawa ngang sa ani leigidaba koi sarkar semaningdaba Kanglup khara natraga sarkar semaningdaba irang panba kanglup kharan soidana tawrgani haibasi sarkar ya serba thajabani soidana su phagani chenmam su leite Thauramadu da sarugya kiba Deputy Chief Minister Losi Dikhona miyam pumbana lamdam asibu nena taba pamlabadi Manipur gi irang asi mikup kharada loisinba ngamgani irang thoknaba silakliba asigi mayokta punna lepminasi haiki Furup kayana khundaminariba lamdam asida furup masel gi marakta afaba mari thamduna ing tappa Manipur ama oinaba lengak asina Thangzillakliba khongthang asida miyamna mapungfana saugatpiu haina phongdoki thauramatuda Langthabal Assembly Constituency ki MLA Karam Syamna chawkhat thaurangi thabak paikhatpada miyamna warok phomthokte henadum saugatvam thoi issue ama tholakpada political gi khudong chaba lahownaba hotnaba chumloi lambi sembagi damak mioi kharana Prime Minister Governor da wakatpa vigilance takpa PIL amadi RTI thaba asi Langthabal Assembly Constituency khakta oiramgani haiki Miyam da khusinnakiba water supply scheme amadi mitin changlen sing asi National Development Bank Jal Jeevan Mission MP Local Area Development Scheme amadi MLA Local Area Development Program gi makhada lupa crore kungamari ga lakh 38 changna savani hairi Laipaki luruba matam sida akoi masel se issues inje politicalize the humje yam understanding lai se problem thon gum seva honorable CM laga sida MLA ga pullaga makha taba development taunana bokhona ba taukraba sing sangana bokhona ba sida Langthabal kendra prajana warogum thopte cooperation PBO aigi kendra gi development tauba cooperation piba khaktu natana honorable CM na Manipur gi damuta taurakpa thabak singda akoina cooperation pibam thoi akoi mateng panggadabani maram chaba wakhalon akoina khangadabani achumbadudi pukning na lep kadabani